Jongsak leire huji leire yumgi apan badoga pullaga taurage jongsak se nin tau tharak to ise jongsak ki keno se kari ai achar se yengmine si ko mathang mai processing se ma'am akhoi ma huji khetpa howore mamana huji ahan begi khetpa howar khare huji ma'am pura musu lai koire ye khoi da huji jongsak se kitang hana puthurok na khetpa howgali abana to de angang sina pura ka taurani adana ma'am ising hapa kheli sina khutta chudana beini ma'am su dum khangam gani do su dum khang da ba mi sing dum khangjan bi horo gai wai do de mama khetpa howgale huji ai su yaw do mi huji khetpa se ada dum yeng mi na si ko jongsak kana khena kheni khoi ni mani mamo habra mani mamo hoji thabak sudari jongsak kana to bagi jongsak khetpe competition ahan bana prize kali prize samti ge si jongsak se jam phat amam jan hau ni Masih tadi kaya ni, masih sekali di menurut dia. Mana dia lagi? Kesulitan. Ada tanya berapa tu? Semu je, nak jauh tak? Jauh. Ma'am huji kheta lagi, mathang tum jeng halagi, aku mai gamla so pe ma khet ni chong thok ta na be hai na aina se gi to ma pa pa se ga ising ha pa khet ni ya ni jeng halagi ko mathang kamai hai ni ma'am huji kuch khet pa lore huji piece ka ga same mani huji ma'am ayugi jongchak ki na sai gi ka to be khet pa do asumai na piece macha ka e bene ko asumai na kakna loire adu gi di ai gi thakada ma chan jing ji siga leire asiga jira lere haldi lere moroga suba adigi di asisina kitchen king adigi di sana garam masala ko adigi di asiga na kenoni kariyai chanam asuba ko chanam se suraga katoba asisina chanam piece na kakpa adigi asisina sing asumai tawraga thaga thongdoini abane ma'am adu dum yengmina si hujik pochai singji di siga dum leire aba ma'am parama huji aina thau se thau liter ama kha ahan bada hape abane ko thau liter ama ahan bada hape huji thau se sarabani na adu dugi ai huji mathanda ai keno se hapsarage ya se gi methi passport se ase se khara lauraga hapchan jarani ai do huji se hapage ma'am ai huji asigi chanam na sai gi piece oina kakpado ado doina huji option jarani ma'am huji khara ngangse lakpasega adu gi ai chanam asubaga kanoga sing asubaga do huji ai option jarani abane Now ji ai sing asuba ja chale ai he
ꯆꯅꯝ ꯑꯁꯨꯕꯗꯣ ꯑꯗꯨꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯐꯖꯅ ꯃꯨꯟꯅꯕ ꯉꯧꯔꯅꯤꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯉꯧꯔꯤꯕꯁꯦ ꯍꯧꯖꯤꯛ ꯃꯨꯟꯖꯜꯂꯛꯑꯦꯕꯅꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯨꯜꯂꯛꯑꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯤ ꯃꯁꯂꯥꯁꯤꯡꯁꯦ ꯁꯤꯒ ꯂꯩꯔꯦ ꯁꯤꯒꯤ ꯃꯁꯂꯥꯁꯤꯡꯁꯦ ꯄꯨꯟꯅ ꯍꯥꯞꯆꯤꯟꯖꯔꯅꯤꯕꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯃꯁꯂꯥ ꯊꯥꯈꯤꯕꯗꯣ ꯍꯧꯖꯤꯛ ꯑꯩ ꯉꯧꯔꯤ ꯍꯧꯖꯤꯛ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯝ ꯃꯔꯩ ꯃꯨꯟꯅ ꯑꯗꯨꯝ ꯉꯧꯗꯣꯏꯅꯦꯕꯅꯦꯀꯣ ꯑꯗꯨꯁꯦ ꯐꯖꯅ ꯃꯔꯩ ꯃꯨꯟꯅ ꯉꯧꯔꯒ ꯑꯗꯨꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩ ꯀꯩꯅꯣꯗꯣ ꯍꯥꯞꯆꯤꯟꯖꯗꯣꯏꯅꯦꯕ ꯌꯣꯡꯆꯥꯛꯇꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯔꯩ ꯃꯨꯟꯅ ꯉꯧꯈꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯉꯧꯔꯤꯑꯕꯀꯣ ꯑꯗꯨꯗꯨꯒ ꯃꯩ ꯂꯩꯊꯔꯒ ꯉꯧꯗꯣꯏꯅꯤ ꯑꯗꯨꯗꯗꯤ ꯃꯁꯂꯥꯁꯤꯡꯁꯦ ꯀꯥꯁꯟꯈꯤꯅꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯃꯁꯂꯥꯁꯤꯡꯁꯦ ꯐꯖꯅ ꯉꯧꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯇꯣ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯅꯤ ꯍꯥꯞꯆꯤꯜꯂꯒꯦ ꯑꯁꯤꯁꯦ ꯐꯖꯅ ꯃꯁꯂꯥꯁꯤꯡꯁꯦ ꯄꯨꯟꯅ ꯉꯧꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯉꯧꯔꯤ ꯃꯣꯔꯣꯛꯇꯤ ꯑꯩꯅꯅꯦ ꯐꯖꯅ ꯃꯌꯥꯝꯅ ꯀꯌꯥꯝ ꯁꯥꯅ ꯊꯛꯅꯤꯡꯕꯗꯣꯀꯣ ꯃꯣꯔꯣꯛꯀꯤ ꯆꯥꯡꯁꯦ ꯑꯗꯨꯗ ꯊꯥꯛꯄꯤꯌꯨꯕꯀꯣ ꯑꯩꯗꯤ ꯃꯣꯔꯣꯛꯁꯦ ꯐꯖꯅ ꯁꯥꯅꯕ ꯍꯥꯏꯅ ꯃꯌꯥꯝ ꯌꯥꯝꯅ ꯑꯩ ꯊꯥꯈꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯥꯛꯄꯤꯌꯨ ꯃꯣꯔꯣꯛꯀꯤ ꯆꯥꯡꯗꯣ ꯃꯁꯥ ꯃꯁꯥꯅ ꯑꯗꯨꯝ ꯈꯪꯅ ꯀꯌꯥꯝ ꯁꯥꯍꯟꯅꯤꯡꯕꯒꯤ ꯆꯥꯡꯗꯣꯀꯣ ꯊꯨꯝꯁꯦ ꯈꯔ ꯊꯥꯛꯆꯜꯂꯅꯤ ꯊꯨꯝꯁꯦ ꯑꯗꯨꯝ ꯆꯥꯡꯗ ꯁꯤ ꯑꯩꯅ ꯊꯥꯛꯏꯕ ꯆꯥꯡꯁꯦ ꯑꯗꯨꯝ ꯑꯁꯤꯁꯤꯒꯤ ꯑꯗꯨꯝ ꯊꯥꯛꯆꯔꯦꯕ ꯃꯌꯥꯝꯅ ꯀꯌꯥꯝ ꯌꯥꯝꯅ ꯊꯥꯛꯅꯤꯡꯕ ꯀꯌꯥꯝ ꯌꯥꯝꯗꯣꯏ ꯆꯥꯡꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯊꯥꯛꯄꯤꯌꯣꯕꯅꯦ ꯊꯨꯝꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯊꯨꯝꯁꯦ ꯊꯥꯕꯅꯤꯅ ꯐꯖꯅ ꯑꯣꯠꯄꯤꯒꯅꯤ ꯌꯥꯀꯨꯡ ꯑꯃꯨꯛ ꯐꯖꯅ ꯃꯔꯩ ꯃꯨꯟꯅꯕ ꯐꯖꯅ ꯃꯁꯂꯥꯁꯤꯡꯁꯦ ꯐꯖꯅ ꯆꯪꯅꯕꯒꯤ ꯉꯧꯕꯤꯌꯣꯕꯅꯦꯀꯣ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯊꯥꯎ ꯃꯌꯥꯝ ꯇꯥꯎꯈꯠꯅ ꯂꯩꯕꯗꯣ ꯍꯧꯖꯤꯛ ꯇꯥꯎꯈꯠꯇ꯭ꯔꯦ ꯉꯧꯕꯒꯤ ꯊꯥꯎꯁꯦ ꯉꯁꯥꯏ ꯃꯨꯟꯓꯜꯂꯛꯑꯦꯕꯅꯦ ꯄꯣꯠꯁꯦ ꯅꯞꯁꯜꯂꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯂꯣꯏꯔꯦ ꯁꯤ ꯃꯨꯟꯕꯒ ꯑꯃꯠꯇ ꯑꯣꯏꯔꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯉꯧꯕꯗ ꯑꯁꯤꯒꯤ ꯊꯥꯎꯁꯤꯕꯨꯗꯤ ꯈꯤꯇꯪꯕꯨꯗꯤ ꯂꯩꯅꯤ ꯍꯥꯏꯕꯅꯦꯀꯣ ꯑꯁꯤꯗꯤ ꯈꯤꯇꯪ ꯂꯩꯍꯟꯒꯦ ꯃꯩꯈꯨꯅ ꯂꯣꯏꯔꯦ ꯑꯩꯒꯤꯁꯦ ꯑꯗꯨꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯀꯔꯤ ꯍꯥꯏ ꯄꯣꯠꯁꯦ ꯃꯨꯟꯓꯜꯂꯛꯑꯦ ꯅꯞꯁꯜꯂꯦꯕꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯗ ꯃꯅꯝꯁꯨ ꯋꯥ ꯋꯥ ꯂꯥꯎꯔꯦ ꯌꯣꯡꯆꯥꯛꯀꯤ ꯃꯅꯝꯅꯤꯅꯀꯣ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯉꯤꯅꯤ ꯌꯣꯡꯆꯥꯛꯀꯤ ꯃꯅꯝ ꯍꯥꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯚꯦꯅꯤꯒꯔ ꯈꯔ ꯍꯥꯞꯀꯦꯀꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯒꯤ ꯚꯦꯅꯤꯒꯔꯗꯨ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯗ ꯑꯁꯤꯒꯤ ꯃꯈꯨꯝꯁꯦ ꯑꯩ ꯑꯅꯤꯈꯛ ꯍꯥꯞꯄꯅꯤꯕꯅꯦꯀꯣ ꯑꯩꯒꯤ ꯄꯣꯠꯁꯦ ꯈꯔ ꯆꯥꯝꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯅꯤ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯍꯨꯝ ꯍꯥꯞꯄꯁꯨ ꯌꯥꯏ ꯃꯌꯥꯝꯁꯦ ꯊꯥꯎꯁꯦ ꯁꯨꯃꯥꯏꯅ ꯆꯨꯞꯁꯟꯕꯒꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯃꯊꯛꯇ ꯉꯁꯥꯏꯒꯤꯅ ꯊꯥꯎ ꯇꯥꯎꯔꯝꯕꯗꯣ ꯑꯗꯣ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯆꯨꯞꯁꯜꯂꯦ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯄꯣꯠꯁꯦ ꯑꯩ ꯚꯦꯅꯤꯒꯔ ꯍꯥꯞꯆꯜꯂꯒꯦ ꯚꯦꯅꯤꯒꯔꯁꯦ ꯍꯥꯞꯄꯦ ꯚꯦꯅꯤꯒꯔꯁꯦ ꯑꯅꯤꯈꯛ ꯍꯥꯞꯄꯁꯤꯀꯣ ꯄꯨꯡꯒ ꯑꯃꯈꯛꯀ ꯍꯥꯞꯄꯦ ꯕꯦꯇ꯭ꯔꯤꯁꯨ ꯂꯩꯁꯜꯂꯦ ꯐꯣꯟꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯅ ꯏꯁꯇꯣꯔ ꯇꯧꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅ ꯊꯝꯕ ꯌꯥꯅꯕꯒꯤ ꯑꯗꯨꯗꯨꯅ ꯚꯦꯅꯤꯒꯔꯁꯦ ꯍꯧꯖꯤꯛ ꯍꯥꯞꯄꯒ ꯊꯝꯃꯗꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯦꯅꯀꯣ ꯃꯌꯥꯝ ꯑꯗꯨ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯉꯁꯥꯏꯒꯤ ꯊꯥꯎ ꯃꯌꯥꯝ ꯇꯥꯎꯈꯠꯂꯝꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯊꯥꯎ ꯄꯨꯝꯅꯃꯛ ꯆꯪꯈꯔꯦ ꯆꯨꯞꯁꯟꯈꯔꯦ ꯑꯩ ꯃꯩꯈꯨꯅ ꯂꯣꯏꯔꯦ ꯎꯗ꯭ꯔꯦ ꯊꯥꯎ ꯄꯨꯟꯅ ꯆꯨꯞꯁꯟꯈꯔꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯁꯤꯁꯦ ꯌꯥꯝ ꯁꯨꯃꯥꯏꯅ ꯅꯞ ꯂꯥꯎꯅ ꯑꯣꯏꯔꯦ ꯅꯞ ꯂꯥꯎꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯁꯤ ꯇꯧꯕꯗꯤ ꯈꯔ ꯀꯨꯏꯅꯕꯨꯗꯤ ꯆꯪꯕꯅꯤꯀꯣ ꯑꯗꯨꯏꯁꯨ ꯄꯣꯠꯁꯦ ꯂꯣꯏꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯑꯩ ꯑꯁꯦ ꯑꯆꯥꯔ ꯁꯦꯝꯅ ꯂꯣꯏꯕꯇ ꯉꯥꯏꯔꯦꯕꯀꯣ ꯑꯗꯣ ꯑꯆꯥꯔꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯈꯪꯍꯟꯅꯤꯡꯉ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯗꯣ ꯑꯃꯇꯪ ꯇꯦꯁ ꯇꯧꯔꯒ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯍꯥꯎꯁꯨ ꯈꯨꯍꯥꯎ ꯃꯆꯥꯗ ꯍꯥꯎꯋꯤ ꯃꯣꯔꯣꯛꯁꯨ ꯑꯗꯨꯝ ꯑꯩꯅ ꯃꯌꯥꯝ ꯌꯥꯝꯅ ꯊꯥꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯔꯣꯛꯁꯨ ꯐꯖꯅ ꯁꯥꯔꯦ ꯑꯗꯣ ꯌꯣꯡꯆꯥꯛ ꯄꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯑꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯐꯖꯅ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯑꯁꯤꯁꯦ ꯀꯨꯏꯅꯁꯨ ꯏꯁꯇꯣꯔ ꯇꯧꯅ ꯑꯗꯨꯝ ꯊꯝꯕ ꯌꯥꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯈꯔ ꯌꯥꯝꯅ ꯇꯧꯁꯜꯂꯦ
ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯆꯥꯛꯀ ꯆꯥꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯌꯥꯝ ꯁꯥꯊꯤꯅꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯑꯆꯥꯔ ꯇꯧꯕꯗꯨꯒꯗꯤ ꯏꯁꯤꯡꯗꯤ ꯍꯥꯞꯄꯤꯔꯨꯅꯨꯀꯣ ꯏꯁꯤꯡꯗꯤ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯗꯨꯒ ꯏꯁꯤꯡꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯨꯅꯨ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯊꯥꯈꯤꯕ ꯊꯥꯎ ꯂꯤꯇꯔ ꯑꯃꯗꯣ ꯄꯨꯔꯥ ꯆꯨꯞꯁꯟꯈ꯭ꯔꯒ ꯃꯥꯏ ꯆꯨꯞꯁꯟꯕꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤꯗ ꯑꯗꯨꯝ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗꯦꯕ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯑꯣꯠꯄꯩ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯒ ꯁꯤ ꯑꯆꯥꯔꯁꯦ ꯑꯣꯏꯔꯛꯑꯦ ꯃꯌꯥꯝ ꯍꯥꯎꯁꯨ ꯌꯥꯝꯅ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛꯁꯨ ꯄꯥꯝꯕꯅꯤꯅ ꯍꯥꯎꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯒ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤꯒꯤ ꯍꯟꯗꯛ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯑꯁꯤꯒꯤ ꯌꯣꯡꯆꯥꯛꯀꯤ ꯑꯆꯥꯔ ꯇꯧꯕꯒꯤ ꯔꯦꯁꯤꯄꯤ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯍꯥꯞꯄꯦꯕꯀꯣ ꯃꯌꯥꯝꯅ ꯑꯇꯩꯁꯨ ꯀꯩꯀꯩ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯀꯃꯦꯟꯠꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯕꯥꯏ ꯕꯥꯏ ꯊꯝꯖꯔꯒꯦꯀꯣ ꯕꯥꯏ ꯕꯥꯏ